Security force na economic blockade lotion na bahot na dihaina Prakash Javadekar na Chief Minister ibu bibu maral sikre. MLA Sam Kumar bu ando kendra git Muslim tab mafam sing the boycott tawre have wafam ado iyum pham yaw da bani hairi. Assembly Mikhal Naxal Lapakalo na BJP ki mirep sing na Mikhal campaign left na chathari. Amasung sahi tara mga mathaw lep duro betungda Lokchaw Khulgi Public Health Sub Center nauna amuk hangdok re. Ma'am Kurumzari adom niengbiribis impact news ni ayokram somindro na hujik pungza aspabugi maroiba pausing miyam de pijari. Economic blockade lotion na ba center na mateng kaya pirabsu lotion mangamdriba Chief Minister Okram Iwobi masana khang pham thadu khum thoi haina BJP Manipur gi in charge Prakash Javadekar na phongdorakli. Ngasi Imphal da thunglaba matung BJP head office ta pangthokiba paugi mifam wadamang na haikibada state government na blockade ki issue asi center na lotion Ninglabadi ngan na lotion ba yaban have wafam adu aran bani Indian Constitution ki matung ina hujik lairba issue ase state ki subject ni state government ama laina center na karam na khud thingjin gadaw ribano numit hum phuni helak laba economic blockade asige daita pumba Chief Minister Okram Iwobi na pufam thoi central government ki maikai dagi issue ase lotion na ba mari lena ba ministry dagi official kaya lakto na yengsin ki ba laikre madugi matung ina center na ayan security force kaya state ki law and order ngak pada mateng pang na pirakre adubu ngasi phaw state government na security force sijina da bahai bas na takpade economic blockade ki issue ase Chief Minister na lotion ba pamde takpani hana maral sikhi BJP ki ticket pi bagi matang da hangbu wahang ki paukhum pire duna mahang na ki bada party asige ticket tanari ba singit marakta matik saba Mikhal mai pak da yeng laga party ki ticket pi gane hana phongdoki state amaga party ki lalong manadabagi matung ina Manipur ki chief ministerial candidate lauthok tabane athu matam da party ki ticket lauthok na magi damag lakni betang tara tare tagi parliamentary board ki mifam pangthok lagani phongdoki. Nearly last 70 days, the blockade is on, and the sole responsibility of the blockade is of Chief Minister Iwobi Singh and Congress. Central government supported CM in every way by providing them enough security forces to remove the blockade. But Iwobi Singh did not use the security forces and he practically put them into barracks. And this is really continuation of blockade. The reason of continuation of blockade is this. Because blockade suits CM's politics. CM's politics, Iwobi Singh's politics is divide and rule. He divides communities, he divides geographies. We are going alone and we are fighting on our own because we are fighting against Congress and other parties, and we are fighting in support of all the people of Manipur. Every state there is a different strategy, and we'll tell you the strategy for Manipur in days to come. Andhra Assembly constituency ki MLA Sam Kumar Andhra ki Muslim tawam mafam sing the boycott tawre have wafam Imphal East District BJP Minority Morcha ki General Secretary ni haijaba mana media da phongdo kibado aranba yumpham yawdaba ne ana sengdorakli ngasi yaripok to pawmi sing unaba mada Andhra Block Congress Committee ki General Secretary Administration Mohammad Arif Khan phongdo kibada Mustan Salam hariba angang macha se Andhra Assembly constituency ki Muslim singna masak khangde PDS amadi MSDP ki thadarak percent pham MLA na sa da kunmanga lawbudi laira na chama da chama Miyamda Kanabipiduna Lako Miyamna Saki Oiri Delhi the Lalo Loop Ama Delhi Police na Faki Baduga MLA Gamari Laina Hana Mustan Makang Kiva Wafamadu Kiasaduki Matang Kaya Yamna Kang Labage Mamutana Kandraga de Tumina Laban Achum Oigani Election ki Model Code of Conduct Sanaba Hokraba Matung Media the Tokun Asukma Wafam Kaya Fondo Pagidamag Election Commission of India da Aiba complain Amatarakan have Wafam Su Arif Khan Fondoki. Imphal East District Minority Morcha BJP ki General Secretary ni haijaba Mastan Salam Kauba angang macha asina MLA bu maral chirakliba asi yumpham yaudaba wafamni khoigi Muslim concentrated area da construction fajana tawri haibase ai ngasi ki press ki mamang da thamjaningi kunmanga de laira dana masa ki pocket ki 100% mak puthoktuna PDS amadi MSDP ki
प्रोजेक्ट सिंगसिदा थाथदना केंद्र की प्रजा सिंगसिदा सेवा ngasi pu tobiri santorakliba presa asi handana khanba adomda pusanbidana hौजिकी सलाम मस्तान हारिब पोट असी अमता थाजबिदनबा प्रेस की माइकैद फोंदोकसरी लाकदुर जनरल इलेक्शन का मरी लेना लिलोंग केंद्र की भारतीय जनता पार्टी की बूथ लेवल कमिटी मिफम पांथोखरे लिलोंग केंद्र की मनुंग चन्ना खेकमन जिला कैथेल कम्युनिटी हॉल पांथोखिब मिफम केंद्र की बीजेपी की टिकेट मिरेफ ओइगन है सेम सारिबा BJYM मणिपुर प्रदेश की वाइस प्रेसिडेंट वाई अंतास खान की इलेक्शन कैंपेन सु हौदोखी वाई अंतास खान की इलेक्शन कैंपेन कमिटी ने सिंधु पांथोखिब मिफम लिलोंग केंद्र की पोलिंग स्टेशन 30/31, 30/32, 30/33, 30/34 अमदी 30/35 की मियोई सिंह सरुक याखी मिफम मरी लेना वाई अंतास खान लाकदुर मिखल लमदमस नहा सिंह मपुंग फाना सरुक याबियु लोइना अनौबा नुंगाई याइफब मणिपुरम ओहेनब होनबद नहा सिंह अचौब थौदांग लौबियु हैना अपील तौखी असेंबली मिखल नक्सिलकपग लोइना मफम कयादा BJP की मिफम पांथोकनरी लमदमसी अचौब इशू मोरब इकोनॉमिक ब्लॉकेट लोइसन सिनबगी महुता लैरिब अमग अमग ताइसिनदुना लैरे हैदुना कांग्रेस गवर्नमेंट की मतक पेंद वाफम कयासु फोंदोकनरकली लाक्लिब मिखल असिदा मिरेफ ओइनिम सिंगना सौखत थौरंग मतंग वा ngangnabagi mahuta अमग अमग हुंदुना लैनरे हैना BJP मणिपुर प्रदेश OBC मोर्चा की जनरल सेक्रेटरी सु ओरिब वांगोई असेंबली कॉन्स्टिट्यूएंसी दा BJP की टिकेट तानरिब खुराइजम लोकेन फोंदोकी असेंबली कॉन्स्टिट्यूएंसी की मनुंग चन लेबा गोविंद ग्राम द पांगथोखिब नोमगी ओइब पॉलिटिकल की ओइब मिफम अमग मरी लेना मांगना फोंदोखिबदा मतम अमद नेशन आईएम की लुचिंगबा स्टेट असिदा चंगंदन नब स्टेट गवर्नमेंट लौखिब थौदांग अदुगुमना हंदकी मतंग असिदसु दायित्व लैना थबक लोखलमलबदे मियामना गवर्नमेंट असु थागतनरमगनी अदुब लाइबक थीबदे मिखल मया नक्सिलकपदा कांग्रेस गवर्नमेंट ब्लॉकेट पॉलिटिक्स तौदुना लैबा से लाइबक थीबनी फोंदोकी उरीपोक कॉन्स्टिट्यूएंसी की वार्ड मेंबर तरुक BJP द चंखरे उरीपोक BJP मंडल न सिंधुना उरीपोक हुइद्रोम नकाई की फुराइलापम लाइरेंबी मंडप द पांगथोखिब रिसेप्शन सेरेमनी अदुदा उरीपोक कॉन्स्टिट्यूएंसी की वार्ड नंबर 4, 5 अमसुंग 6 की अपुन मेंबर तरुक उरीपोक BJP मंडल ना तराम ओखरे थौरमद सरुक याखिब उरीपोक BJP मंडल के प्रेसिडेंट निंगथौजम पूर्णचंद्रना हारिब मेंबर सिंह असे हौकिब जनवरी अमदगी BJP दा संलखरबने मंडल असिन कुपना खनरब मतुंग रिसेप्शन सेरेमनी असी पांगथोकपनि फोंदोखी मणिपुर लेजिस्लेटिव असेंबली की मार्च थाद पांथोकदरब मिखल असिदा अहोंग पुरक्से हाइब खोलाउग लोइनना पीपल्स रिसर्जेंस एंड जस्टिस अलायंस मिखल थेंगनबगी माइकैदा संगशिलकली थांगवेबन सिनाम लेकाई कम्युनिटी हॉल पांथोकिब मियाम गे मिफम अमदा पार्टी की को कन्वेनर इरोमचनु शर्मिलाना मियाम अहोंग पुरक पामीदि हारगा थबक तोरक मतमदन तायो नबरोमदा ओइना चटली हाइना फोंदोकी मिफम अदुदा लेकाई अदुगी लैरिब मियाम गे ओइबा सर्वे रिपोर्ट अमसु पाथोखी पार्टी असिना लेकाई अदुगी युमकोक चाम यांखै तरेत तौखिब सर्वे रिपोर्ट की मतुंगिना आस्पा लौथोकनिंग मियोय चाद मणिपुर तरेत ओइरी लंबी थोंग एजुकेशन सिंगबदा अहोम पुरकनिंगलबसु करप्शन की मतंगदि मियोय चाद हुंफु मंगाना करप्शन मुथत पामी है पल्ली मी यामना तिनखिदबा मिफम ओइरबसु अहोम पुरक पाम लेकाई मियोय खरना मिफम अदुद सरुक याखी मिफम अदुद पार्टी असिगी हंदकी मिखल असिदा मिरेप ओइगदुरबे सिंगसु सरुक याखी रियल डेमोक्रेसी है लाखों सेंट्रल बैलेट बॉक्स की मपान से सुनना सिजनबा वोट थादर लाइ मतमदुदा अनाबु लेखोकी अखोई विजुट होइना खनला कादा कोइन पामिबा ओरबा अखोइना तौरिबा सिंगो मनगी तौबा असा अदे लेखवा की प्रजागा सिंगबा के मरता लैनाबा मरी से कमाय फगललक तगे हैबा इदत योथबिबा सागी कॉन्साइंस ना बहुत थादा बदु आगोइना हौरसी यूनाइटेड नगर काउंसिल UNC की इकोनॉमिक ब्लॉकेट असे स्टेट गवर्नमेंट एंड सेंट्रल गवर्नमेंट अनिना यानब पुरक्तिरब फाउबा इचल क्लब नागमपाल सोराम लेरकन कोर्ब मफम सिंग इलेक्शन गमरी लेना थबक थौरम सिंग अमत चथब यारोय हैना चेरोल अमदा खंगलकली लोइनना इचल क्लब न पाइखलिबा थबक थौरम सिंग द मियामन पाउताक अमदी यानिंग लेरबसु मोबाइल नंबर 7085007156 ता SMS नत्रगा फोन तौबिरक यागनि हैनसु चेरोल असिन पलकली
Taramathoi suba Manipur Legislative Assembly Mikhal Naksilakpa Madi Republic Day Naksilakpa Loinana Imphal gi tongan mafam singda thoning da tawdok sing thoktan police ta thibu hum gi thabak leptana chathari ngasayo pung mari makhairom tab adwaida Imphal West ki manung chana leiba Naurem thong kholem laikai thaudam leraka madi ngawam lerakta Imphal West District Police ki Additional ASP Operations Dr. Saram Them Ibom Chana luching ba team amana yum na changdona thibu hum gi thabak sathakrai Lampel Police ki OC Umar Alam yauna sathaki operation aduda bail out leba mioi singsu verification sathaki thibu hum gi thabak aduda mioi mari masagi saktak se suna pidabana makha tab verification ki damak Lampel Police ta puki loidana tungda wahong pawong sathar matungda thadorakre hari Manipur yauna Goa, Punjab, Uttarakhand amasung Uttar Pradesh ki Assembly Mikhal gi matam lauthokibagi iroinana state manga sida Mikhal ga mari lena numida sida Makhal amatagi yuon mamasung yen ba yaroi hana Election Commission of India na thadrok pachero lamana khangalakli polling area amadi manung dalaiba public natraga private oiba mafam sing dukan amadi hotel khudimakta athing mas laigani hairi Mikhal loiga ba matam adu faw paraga Mikhal Satharingai pung nipunipan gi oina dry day lauthok le hana chirola sina makha tari loinana bon masing thiga da numit adu busu dry day lauthok le hana chirola sina palli haida numit singa sida liquors of hotel restaurant club amadi atop establishment singna makhalamantagi yuyon ba yaroi hari license pai ba oira basu haida numit singa sida de yuyon ba yaroi hana chirola sina makha tana palakli lakli Mikhal asida Magi Assembly constituency singda masa ki political party ki mihut thagatna ba political party singna kanna honari Nauria pakhang lakpa Assembly constituency da ngasi Jila Parishad Pradhan Hanagi Pradhan amasung member kaya party asida yausin krei Makoi singa du Nauria pakhang lakpa Assembly constituency da BJP ki ticket tanariba konthojam manoranjan gi yum da taram na upagi thoram pangthok pagaloina miyam gi mifam amasu pangthoki Ngasi party asida changla kharaba sangai puro mamang gram panchayat ki member Waikom Miravaina lamdam ama saukhat hanbada nupioi bi singi thaudang yamna chawi ngasi Prime Minister Narendra Modi na paikhalak liba chaukhat thorang thabak thoram kaya si pamjabadagi BJP da yawrak pani ana phongdoki City Police Station ki officer in charge Joy Ilangum luchingdu ngase yu kangan mada MG Avenue da leba Gandhi Gimitam amadi akoi bada leba mafam sing sengdokre ngasi gi lamtu sem gi drive ado city police ki personal kya so saruk ya ki thorum da OC Joy Ilangum phongdorak pada city police station ga yamna nang lairiba mafam sing ase unauthorized parking amadi akoi bada leriba dukan sing gi hondorak pa fatahauti singna motion bana maram oiraga anti social oiba thabak thorum sing sathabada hena nungai hale masina maram oiraga makhatana Magna luchingduna ngasigi cleanliness drive asi sathabani police ki duty di pung kunmari oibana asinguma cleanliness drive asi hapta amad amuktang oirabasu sathagani hana magna phongdoki loinana akoiba leirba dukan singnasu maphamandu amona kai langsinbidana naba joina appeal tauki City Police Station ki side ki Gandhi Avenue ki side minor leriba si yamna phibam chadaba ayukta yengbada yamna mong tadaba khotaba mayam leba ahingda kaida moi phamjillaga kanagumba angauchnaba angang khangde ama khangde masidaida hidak thakchanba khochanba hek uba khopa kano tawba jidaida khatang lu lana thamagadi aigi side ki kaingba mayamna khatang mating pangviraga lu lan mangangane na ai ngasi sum pangthok chabani Narcotic cell Imphal West na nupa ma masing yam laba SPM sung enten guli singa kona na fagat krai narcotic cell na guli ga kona na phagla miyoi adude irong khunau mathak laikai de Muhammad Tamizur Rahman sai kulumdoi apokpa laikhidraba ibo chani Tamizur ase ngarang nungtil pung mari makai tab matamda sagolban thanga pat mapal da mahak na thorok tata Dagi SP tablet piece listing kuntrani thoi amasung N10 tablet piece listing taruksani pangalonya na fagat kivani hairi Haukiba January Tarahumdoida Shanghai Express amadi atai local pauses in the United Naga Council UNC ki President Gaidon Kamaya amadi Publicity Secretary SK Stephen Wu police custody da ningthina yengsin bida hana phongla ki adu yumpham yawdo pau ni hana police department Manipur ki PRO na thopachero lamada khangalakli UNC ki lusing ba animakta matik sana yengsin ba masung sangna na medical checkup tawbu ki thabak sathari hana chero la sinama khatana palakli
matang aswada break am lawsage Manipur amadi malam gi tongan tongan I pau single loina na ekoi break tagi amna thuna hanjarake impact news bu migeng tadun lebiu control Tata Shakti की प्रोडक्ट में Tata Shakti की प्रोडक्ट सिंग स्टेट असि की डिस्ट्रीब्यूट Tata Shakti G6 सेट सिजनबियु गवर्नमेंट पीबा गाइडलाइन की मतुंग इन्ना चप चाना क्वालिटी कंट्रोल तौर Tata Shakti की प्रोडक्ट में Tata Shakti की प्रोडक्ट सिंग स्टेट असि की डिस्ट्रीब्यूट खुदी मुकी रिटेल आउटलेट सिंग द फंगबिगनी Tata Shakti Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Sky Hospital Porompata Cyst amasung Lungs Care Center hangdokjari. Facilities singdi bronchoscopy service, respiratory ICU, light training oiraba sor phunbagi laina sing layengba OPD gi matam lebak pokpa sagol sen thangja nungthil pung ani dagi pung 3 fawba. Please call or contact reception. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Break ke matungda mayam bohman taram nokchari loina bulletin sing makhata pausing miyam na pijari more de kilometer kulom changsil galeba lokchau khul gi public health sub center ngasi sai taramanga ro mathau lep lurba matungda ngasi amu hanna layeng gi thabak sathaba hokre hariba public health sub center se doctor sung nursing mari lena authority na pirak tabana nomaizing numit khaktamak ana layeng thabak tawgani hari health sub center se more PIC gi MO in charge Dr. K. Santi Kumar na ngasi kuiraba gi matungda amuk hangdo kibani more PIC dagi doctor sung nursing lakto no lokchau khul ga nang na atop khul au haibadi mozon b molnoi amsung langkhong sing khul gi khunja sing gi analying gi thabak sathagani hari Dr. Santi Kumar na health sub center se nomaizing khuding gi more PIC dagi doctor amsung nursing laktuna center se de lengdan lega da doctor amsung nursing tharak trim fawba thabak tawgani hana fongdoki lokchau khul gi ningthau jamthang mate na su PISC ase amuk hana thabak haurakpada thagat fongdorki खुंजीदा लोकचाउदे करी करी अनाब लेबाय दा कोई खंगरी अदुगा मरी लेनबा हिदाक लंथक अखोगी खुजु खुलाय अखोई तंगाई फदबा बीपी इंस्ट्रूमेंट स्टेथोस्कोप वेट मशीन फासेट के दरकार लेबा काती नोंदी फोरसेप ORS मनी पैरासिटामोल ते मरु एबि लोइन पुरे अदु करी करी अवार अपा लेबाय मयाम दुंगा से मयाम दु उनरकांदा हाइपेतंग अनाब मिखा येंकान दुं खंगनी अदु मसिगी रिपोर्ट ए आइना मु सेमो दा थागनी मयाम दिगे रेकॉर्ड ए सेमो दा थमजरगे Numit humni sumna chathagada kunthra mapalak suba Black Day observation thoram ngasi hawdokhrei puya mai tha ki sahi sani marifu nipan suba gi ningsing palan on hawdok ki thoram ase International Observation Committee on puya mai thaba ikop na sinduna tagyal kolom lekai deleba kindergarten Montessori school da pangthoki थासे की तांग तारा तरेट फाउबा महिलोइसन क्या द लेप तना चथगदब थौरम असिगी ngasi hawdokpa numita salai tarit ki firal tangkhai chingthaduna masung amu batch thetuna awabu fongdoki ngasi ki thauram saru yakeba ikop ki convener moirang them naukhom bana ningthau pamhai bana isagi lolam sung mayek takli puya sing mai tharamana iram damasi ki saukhat lambi da thinthaba piram bane puya mai thaba yaroi hana ningthau pamhai bu mayok lep ki matam du ki ahal singbu ikai khumna bu utpa amasung puya mai tha ki bu yaning do fongdok tuna ngasi ki thauram ase pangthok pani fongdoki yelongai de nungsi channel lemin raklaba singmi tami ki marakta tokhai taba masung tangdu lai ta dra fiba mam oirakliba se puya mai tha ki ba thodok asna punna khundamina furup khuding makta piba achobu khudol ne haina lobada haiman ba thokloi lamdamasi ki puya singbu nahuna na hingat hanan ba khona bada furup punna saruk yamina se ana su mahak na makata na fongdoki
puya mai thak bana marom laga ngasi gi asing manipur gi tangdu leta da kangluk ki phuruk ke ba mana da ba ki wakhala ase lahan gi bani ha ba simasu yam men thim di hinjaningi masigum ka singa se ngasi gi mirona asigum thorama se punna khangna dina mitai national parliament ikopta ngak intok pai muhutta lamdam masigi tangai phadana tok ba yadra ba singmi tami phunam ki topam thokpa ju ba thoram ne na khan ba tangai phadaba ai khoina isana lamdam masigi mai ga se mapung phana sakoni demakta mang khraba puya kya sing mai thadu ru ka puya kya sing adu amone semkat minna ba tangai phadaba leiri ha ba se khangmi na gurana semkat ne ba gi puya mu hingana ba gi amade amu han puya se akoi gi revive tong hingana ne ba gi thongdang lomi ne Manipur ki tangdu laita da film namaram oiraga hauki ba December kuni thoida gi film nammana chingba thabak thoram sing da athing ba thamnamba adu film gi lamda thabak tawriba mioi sing gi tangai fada ba kya ba kup nam khanar ba matungda lagliba February ama da gi film namba gi thabak sing makata na sa thab yaraga ni hana film forum Manipur gi chero lamada khangalakli Department of Information Technology Government of Manipur gi makhada CSC E-Government Services India Limited na asau thautang lauduna Senapati district ki manung chanba filing village pu Northeast India gi manungda ahanwa full digital literate oiraba village ama oire hana department asin lauthokre masi oirakna ba khona bada district e-governance society Senapati amasung Imphal West district ki district manager sing yauna lamdam adu ki khunja singda digital literacy ki maramda numit kya an chumna training pi ki ba loina mai pak laba training singda department asigi mai kai dige certificate sing khushina ki Thoramada the cool asigi village chief department asigi additional director madi district ani asigi e-governance manager sing su sarukyaki Panme abade mamang sahi December taranipan da filing village asi Manipur gi ahanba cashless village ni hana su lauthok rabani Social Welfare Department ki officer singna Senapati district ki mauda thauramam yaurur ga halakpada Kaithel Manbi area da sakang da mioi karana Thoraktuna Fuba Saiba Tawduna mobile phone amadi paisa munkre Tawdo ka singarang numidam pung mapan makairum taba adwaida thokibani ngasi Manipur Press Club ta Paumi Singa Unaba mada District Social Welfare Officer Tamenglong AS Robinson Fongdo kibada Senapati ki District Social Welfare Officer ki thorum ama yaurur matungda halakpagi lamida District Social Welfare Officer ahum Research Officer Mari amadi tongan official kharaga loina na makoi nipan alto karamada amadi tata safari amaga loina halakpada activa amada mioi hum tongduna laklaga makoi bu thatuna gari gi so munna bahona ki loina kian khangan tawduna officer singa dugi paisa amadi mobile phone munna bahona ki tungdo officer singa duna paisa khara pira batungna makoi bu thadora ki hairi asigumba geng khupu ama Kaithel Mami area da lairiba se Maryland singna yengsin bi haina AS Robinson makhata na fungdora ki Fazana hayona noina pamdu kino ay to hatura kaina smainaga nongoi paibra paidebra kangdeba pisadu pigram tungda hensega tawduna akoi sina harnu so oiramoi matung du yam thoki ni maramaduna aina hajaning madi Government of Manipur na sidi sigi jaga sidi kradi id action la honing plus sagi leri ba khunja sing du su thora yengeba yengu chu kana na kaisu haideba Siroi Transport Cooperative Society Lamsang Branch ki Nipan Subamapok Kumon ngasi Imphal West ki Kameng Bol Lampak ta pangthokre nungsi sana ba thoram haina mingthon na pangthok ke ba thoram sida uripok Lamsang Segmai amane Saitu constituency da passenger service tawriba driver sing achamba khudol pot sing tamki Haukiba January tara nithoida oza azaipu kamsun laikhidabada National Identity Protection Committee NIPCO na thadrok chiro lamada awa fongdorakli oza kamsun gi thawaina mapugi laikol ingnaching laib oirasan ohaina NIPCO na thongi jabaga loina imu manu gi awa bada saruk yari haina chiro lasena makatari Haukiba sahi English ngani tara taru ki December amadagi MSU Imphal West District Committee gi miyang makada MSU Malom Ulau branch na
Sinduna Nambola Higher Secondary School da satharak numit nifum mangani gi waiba class 10 gi free revision coaching class ngasi lotion kray ngasi revision coaching class lotion bagi acham thoromama Nambola Higher Secondary School da school asi gi principal Nambola Municipal Council gi council ramasung AMSU headquarter gi general secretary Manjit Sarang themna saruk yaduna pangthoki loinana coaching ngasi mapung fan ke ba AMSU gi volunteer sing oja sing mahiroi amadi mahiroi sing mama pa sing bu AMSU Imphal West District Committee gi maikai dagi Thagat Fongdorkli. Singoi Life from Nomizing Singi Community Hall da NYK Kangpopi amadi Singoi Thaugaluf Nomizing Anina Kusam Nadun Numi Mangani Sumna Chatharak Residential Training Youth Leadership and Community Development Program ngasi lotion krehana lubasina serola mada khangalakli Club Organization Kundagi Nahan Nifuna Saruk Yadun Chathakiba Training asida Khang Hirab Oza Kyana Tongan Tongan Bahiram Singda Tapi Tambi Ki Hana Serola Sina Makatarakli Hauzik ngasi nohmagi oiba sanamagi pauda ahum suba MCA W Pralad amadi W Ramanda Elite Tournament ki relegation qualifier ki match amada PTRC Pasoi Part 4 mai pakrai ngasi luang changmum leiba luang popa cricket stadium sana ki match asida PTRC Pasoi Part 4 na tuwas ngamdan betting hana sana ki bagaloina na team asina api over nifu yoga da ball manga walingaida wicket taramak turga run samani fu lowki Match asigi ani so vetting sana kiba thau thamai banasu over nifu the wicket mapan tur garan sama nifu lawduna match asi tai taki super over na match asigi aka pogi lebak lemna bada PTRC pasoi part 4 na thau thamai ban wicket ama da mighty pi bangam ki match asi da PTRC pasoi part 4 ki all rounder Rex na run kunma thoi amadi wicket ani lawduna man of the match taki zathariba tournament asigi hayeng ESU wangkai amadi Sangai Cricket Club Singjamai ani na lamba taunargani RFC Khamnam Lerakna Nipan Suba M Ravi Chandra Memorial Football Tournament ki champion oikrai tournament asigi ngasi sana ki final match atu da RFC Khamnam Lerak ki sanaroi Rakesh amari Susil an match ki taruk amasung kunthra taruk su minutes in the san ki panjal ani aduna Mama FC Sagolbanu panjal ani sino da mighty piram laga zatharak level football tournament asigi champion oikiba loinana trophy ga loinana sel gi manal palising yankai funky Tournament asida runners up tahorba Mama FC Sagol Manan Trophy ga loinana sel gi mana lupalising kuntra funky M Ravi Chandra Trust na sinduna Kyamgai Ideal High School gi sanabung na satharak kiba football tournament asida team tara mangana saruk yaki tournament asigi ngasi loishin bagi thoroma da lamdam asigi masak nairab miyo kyana makok mathang takrab sanaroi madi team sing mana mathum kya khudol tamki ball boy mating pangpik ki badu mga tani mayam kubang to ko biyo sigi audience ki su koina hapsin jabani yang kan hona biro mathang dadi winner hoina ba Tarahumdoi Suba Narem Bhuvan Memorial DSA Trophy State Level Invitation Football Tournament KPSC Kaksing Mai Pakre All Manipur Football Association ki miyang makada DSA Kaksing na sinduna Association asig sanabung nga sana ki ba tournament asig aroy league match atu da KPSC Kaksing ki sanaroi KSI Station P Boynaw amadi N Sunil ahumna match ki tara kuntaret sung niputaruk su minutes da panjal amamam chanduna SAO Kaksing mu panjal ahum amada mighty ba pi bangam ki match asida mighty aura ba SAO Kaksing yamatangar ba panjal aduna W Sumandana match ki yang khaini pansu minute chanki Tim taruna group ani thona khaidok tuna sathariba football tournament asigi an semi final tha asigi tara tareta sanaragani State level under 14 boys 6 aside football tournament ngasidagi lilong konung lampak lilong kaitel sana bahukrai ngasi tournament asigi an masana ki league match amada
FCM Lilong Santipur ki sanaroi Susilna mes ki taretsu minute panjal ama loina na Jackson na mes ki kunmanga kontramari amadi kontrataruk su minute singda panjal ahum chanduna SFC Naran Konjin mu panjal mari amada maithi mu piki maithi orba SFC Naran Konjin amatangar panjal laduna Dravid na tarama pansu minute chanki Lilong Youth Social Service Union sinuna union se ki sanabung na chathar di football tournament se da tim tara ni pana saruk yari tournament se ngase hawdokpo ki thoram da lamdam ki masak naira ba miyo kya na saruk yaki hayeng tournament se ki makhata league match ahum sanargani Kangla Rockwall MMTA Complex Minuthongda Satharakpa Nifutaruk Subai Sport Climbing Course ngasi lotion kray Manipur Mountaineering and Trekking Association amadi Manipuri Sport Climbing Association ga puna khusam na dona Satharakpa course adu saruk yakiba miyoi singda certificate amadi badge sing yanthoki CrossFit Nagamapal Sinva First State Level Men's Fitness Challenge ki ani subasaruk event mountain running ngasi pangthokre sairau singna pangthokiba mountain running aduda participant nifu na saruk yaki event aduda mathangsin makok mathang takrab sing adude Naurem Tokyo T Pritam Hobbyism ki sorzitni Lakadar January Kunithoi Nomaizing Numita Challenge asigi ahum subasaruk event plan CrossFit Nagamapal da pangthok lagani panbe yabde hokiba January nipanda challenge asigi ahum saruk oina Event marathon pangthok ter miyoi yangkai khangal aba matung ani subu an event mountain running pangthok ki bani ama semada ai thawai sang yam yaw mang wai tana sana ba yaw ngam ngai da ai somba sana ba si participate tong dana yaw pani mayam punna yaw mina bji yam ngai ai sa da sigi chele sinai ngoda to kemat implement pi bol choi masina sida tana ai da tana sida yaw bi ba khagi athlete mayam sina sida tungji da tana khagi yamna nuai ba ngasigi ka nuai na ga mata fazana chene participate taw ba ji ka ko yamna khoina thagachaba Yang ngasih wakil stage itu sendiri yang well organized of bidana, so aku tu juga tak yawan bide. Southeast Youth Organization CEO Singjamai Khetri lekai na sinduna tham sumna chatharakpa non-residential winter hockey coaching camp ngasi lotion kray Southeast Youth Organization sinduna organization se sanabungda numit kontra ni sumna chathakiba coaching asida under 14 boys ki sanaroi yangkai taruk amade under 14 girls ki sanaroi kuntra manga na saruk yaki coaching asida saruk yaki sanaroi mari putra mathoya sibu international hockey sanaroi KSI Sumesh Kanta amade KSI Uma Sankar Anigaloina senior player KSI Jim Kelly amasung KSI Jotin Hairab Miyoi Mariasina Takpi Tamiba ki Taudang Lauki Hockey Masana Sida Lamda Masida International Namadi Olympian Kia Puthokraba Matungda Masana Sida Makatab of Hockey Sanaro Kia Puthon Nabagi Pandamda Coaching Camp as a Pangthopan organization as a president KSI Rajendro Manipur Miam the Pauzelam Pirakli Olympic arena bhauda laiba si Manipur da laiba miyam asina chana jaba game sing sigi marakta hockey si su amani adun hockey sanabada India gi player oina contribute to si Manipur gi mi sing si ayam tawna khare adubu masi sidharak pagi maram makhak lakpa sida akoina angang sing si nauringai dagi grassroots level dagi sembi ba makhak mathau tare haidagi wakhalon na sida koina angang sing gi ba coaching camp si chahi khuding gi regular oina pandok jabani Matang aswada bulletin asi tension jadranging mangwaina na headlines zamona tamjari Security forces na economic blockade lotion na bakwa na dehana Prakash Javadekar na Chief Minister Ibo Vibu Maral Sikre MLA Sam Kumar bu ando kendra ki Muslim taw mafam sing boycott taw rehba wapam madu yumfam yaw da bani hari Assembly Mikhal Naksil Lakpakal na BJP ki merep singna Mikhal campaign letter chathari Amasung sahit taramang amathau leb dura betungda Lokchau Khon ki Public Health Sub Center no na amahana hangdok re